Manipur da NRC tawdringaida census tawbo yaroi haiduna just and fair delimitation na ngasi ahing nongyai dagi tha sigi taramapan ge ahing nongyai fawba chathagadaba general strike pu mapung fana Sougattuna Bishnupur district ta leidiba kaithel sing Nambol Oinam Vishnupur Ningthaukhong Moirang Kumbi Bajar amadi Kwakta Bajar sing thonglo nakhi lambi da gari chatpagi chang yamna nemki amadi didim lambi kayada general strike asibu Sougattuna lup kayana lambi Thingduna Khongjang Changshinkhi adu moinamak ban manung da asi anagi asok apan ising puba gari sing amadi emergency service singi oina di komthoki Moirang Bajar gi oina kege Moirang Kendra apun baluf Kemkal Moirang apun Mamayra pai bi imalup Mampil amadi apun banupi lup anul Vishnupur district na JFD gi general strike Sougattuna Moirang Bajar da lambi Thingduna Khongjang Changshinkhi JFD na Changshinkhi leba Khongjang asida Moirang lamdam masomda leibiriba tongan ba civil society organization amasung imai bel khwai puno mona asigi JFD na Changshinkhi leba Khongjang asibu support to boina Manipur da makha kaya gi Changshinkhi leba Khongjang asiga iroina na taliba National Register of Citizens si hana implement to biraga haiba census ki lakadaba report singadu National Register of Citizens ki makha da haiba Manipur yelhomi singi chap chaba data amasung record singdu thambiraba matungda yelhomi singi oina Manipur imalebak ta lebiriba chilinau phurup punamaki oina hariba NRC si hana implement to biu amasung